ngasi numida wairam phongkhiba tungan manipuri sifungsingdagi maroibi ipausing myamna thamjagi ahanbada kanglaipak ki maira news dagi lokosarga lam tunan bakakta natana ikhogi wakhalon sulu nan ba mathautai minister email sing madi bureaucrat officer sing transparency laina thabak toksi corruption tawbagi mami tahalosi se minister Bharat ki jati ki mapa Mahatma Gandhi ki samag yangkai gumlai shu mapa khomon thorang mari laina ngasi Bharat pumbada National Cleanliness Day ki thoram pak sana pangthokli thoram masi Manipur su Manipur laingak na sinduna ngasi ayu Imphal ki Gandhi Memorial School pangthok tuna Mahatma Gandhi ki mapam da minister N Berena lusingduna haikalaka tamduna mapung phab ikai khomna butki lam tu na na bakhakta natana aikhoi ki wakhalon su lu nan ba mathautai Lengak sasan gi asobu thaudang loriba minister sing MLA sing amadi bureaucrat officer sing yauna transparency laina thabuk toksi corruption tawbugi mami tahaloisi haina minister N Berena phongdokre ngasi gi thoram madu mohut minister Yumnam Kemsan works minister Govidas Konthauzam Rajya Sabha gi MP Ningthau Lashemba Sanajawa transport minister Kasim Basum health minister Dr Sapam Ranjan social welfare minister Haisdingo Water Resources Minister Awangbo Niumai amade atei ministers sing MLA sing loinana civil amasung police ki makok thongba sing saruk yaduna Mahatma Gandhi gi maphamda haikaleka tamduna mapung phaba ikai khumna ba phungdokhi ngasi gi thoram aduga mari lainana se minister N Berena phungdokhibadi jati gi mapa haiduna ikai khumnari ba Mahatma Gandhi na British ki loiram laingak tagi ningkha tamna ba non violence movement haudoktuna sangshilakhiba khongjang asidi malem gi lebak khudimang na ikai khumna bu utpoina Mahatma Gandhi bu lat pahunarakli Malem gi lebak khudingda nuclear gi khulai lainaraklaba matam asida mikub amada malem situm ba yabagi akib leraklaba sida malem sibu kaihandana ba non violence ki miyeng thamnaraklabani Mahatma Gandhi na pamjaramba lunan ba lebak haiba sigi makhada Prime Minister Narendra Modi na Kumza English singaniga taraga marida Swasth Bharat Abhiyan saudoktu ngasidi India anawo mayona mada sangsirak lekhi se minister makata na phungdokhibidi October tha khakta natana sei suppa luna na thamnabigi khongthang si lisangsina sathagani har gar jal haudoktu na yumthong kuding na thaknaba apabu ising johon be hore state asigi solid waste management ama laidiba si atopa management amasu thamnaba lengana hunari loina district sing su solid waste management gi makhada dumping site district kudimaka thamnaba DC sing da thabak pakhali luna na leiba haibisi movement ama oina sangsin ma thautai ai na isagi thaudang khangna loba tai lunan ma haibisi lam tu khakta natana ai gi wakhalon chu afaba asingbo wakhal khanba ma thautai maduna minister sing MLA sing bureaucrat officer sing yauna transparency laina thabak toksi corruption tawbagi mami tahaloi saiki ngasigi thoram madura mohut minister Yumnam Kemsan wangang loduna phungdokhibadi Mahatma Gandhi gi mapok numit asibu lunan ba khunai lunan bu wakhlon thamsi haba mi yengi makhada ngasigi thoram asi pangthokpani aikhoi su iramda Manipur bu lunan aphaba moi maiwonda sanction minana ba hotna ba mathautai aikhoi gi khunai asida masigi wakhlon asi yaudabagi mami tari Ananba mamal yamba gari thauduna laklaga gari manungdagi amot akai lambi lamjawru hondokpi hainabi leiri dustbin amadi drain anigi khena bakhangdaba oina uri clean Imphal clean Nambul Torels clean Lautak Par haiduna NGO sing kusamnaduna anabo mayon amada purakna basu yamna kana honari aduna aikhoi puna wakal taminadrabadi lunan ba Manipur am oihan mangamloi aikhoi sagi responsibility masakhangna thabak pangthoksi haina sufung dokhiadi atopa pawmana Andro da Phangba Kihom amadi atai Uhei wahei digi Beer Yu Sungna ba Pune digi expert ani laktuna thabak paikhet kadari lupa crore mari rompi ba Beer Yu Sungna ba machine Andro da thamlaba yari uriba saktam sida Andro da Phangba Kihom amadi atai Uhei wahei digi Beer Yu Sungna sejinaraba yai haina thajanari ba lupa crore mari rompi ba Nanobri 150 system machine Manipur lenga na yu legalize tawbagi pirep Laukibaga loinana Manipur local yu sungmuda maming leiraba Andro da Phangba Kihom amadi atai Uhei wai singdagi Beer Yu Sungna bagi thabak paikhanaba Pune dagi yu sungmagi maramda ningthina khang hairaba expert ani October 5 Imphal da lakadori loinana lupa crore mari rompi ba Beer Yu Sungna ba Nanobri 150 system mission Andro da thamna bagi thabak paikhalakpa yabagi thajaba leiri
ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯃꯇꯨꯡ ꯏꯟꯅ ꯑꯟꯗ꯭ꯔꯣꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯀꯤꯍꯣꯝ ꯑꯃꯗꯤ ꯑꯇꯩ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯕꯤꯌꯔ ꯌꯨ ꯁꯨꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯄꯨꯅꯦꯗꯒꯤ ꯌꯨ ꯁꯨꯡꯕꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯔꯕ ꯑꯦꯛꯁꯄꯥꯔꯠ ꯑꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕꯗꯒꯤ ꯑꯣꯛꯇꯣꯕꯔ 5ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯗꯤ ꯄꯨꯅꯦꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯁꯄꯥꯔꯠ ꯑꯅꯤ ꯑꯁꯤ ꯑꯍꯥꯟꯕꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯄꯤ ꯑꯃꯗꯤ ꯀꯃꯤꯁꯅꯔ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯟꯗ꯭ꯔꯣꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯕꯨ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ ꯑꯩꯆ ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯀꯅꯤ ꯂꯣꯏꯅꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯆꯤꯟ ꯆꯠꯄ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯌꯨ ꯁꯨꯡꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯨꯟꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯟꯗ꯭ꯔꯣꯗ ꯐꯪꯂꯤꯕ ꯀꯤꯍꯣꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯕꯤꯌꯔ ꯌꯨ ꯁꯨꯡꯗꯨꯅ ꯄꯨꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯒꯅꯤ ꯍꯥꯏꯗꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯎꯍꯩ ꯋꯥꯍꯩꯗꯒꯤ ꯕꯤꯌꯔ ꯌꯨ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯔꯣꯔ 4 ꯇꯥꯕ ꯃꯤꯁꯟ ꯑꯟꯗ꯭ꯔꯣꯗ ꯊꯝꯗꯨꯅ ꯀꯤꯍꯣꯝꯗꯒꯤ ꯕꯤꯌꯔ ꯌꯨ ꯃꯥꯏ ꯄꯥꯛꯅ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯏꯊꯥꯅꯣꯜ ꯔꯤꯁꯔꯆ ꯗꯤꯁꯇꯤꯂꯔꯤ ꯁꯤꯁꯇꯦꯝꯒꯤ ꯃꯤꯁꯟꯅꯤ ꯃꯦꯁꯤꯟ ꯑꯁꯤ ꯁꯥꯏꯕꯔꯅꯦꯇꯤꯛꯁ ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯁꯥꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯤꯡꯁꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯕꯣꯕꯤ ꯚꯥꯔꯠꯄꯨ ꯅꯤꯡꯈꯥ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯝꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯑꯍꯤꯡꯁꯥꯒꯤ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯍꯤꯡꯁꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ 159 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ 119 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯣꯏ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯝꯐꯥꯜꯒꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯕꯣꯔꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯁꯤ.ꯗꯕ꯭ꯂ꯭ꯌꯨ.ꯁꯤꯒꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯉꯝ ꯑꯦꯜ.ꯁꯤ.ꯄꯤꯒꯤ ꯗꯤꯄꯨꯇꯤ ꯂꯤꯗꯔ ꯀꯦ ꯔꯟꯖꯤꯠ ꯌꯥꯎꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯤꯇꯝꯗ ꯍꯩꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨ ꯔꯤꯀ꯭ꯔꯤꯌꯦꯁꯟ ꯍꯣꯜ ꯃꯅꯨꯡꯗ ꯊꯝꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨ ꯃꯦꯃꯣꯔꯤꯌꯦꯜ ꯄꯥꯔꯛꯇ ꯂꯩꯕ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨ ꯔꯤꯀ꯭ꯔꯤꯌꯦꯁꯟ ꯍꯣꯜꯗ ꯊꯝꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯁꯛꯈꯪꯅꯕꯁꯤꯡꯅ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨ ꯔꯤꯀ꯭ꯔꯤꯌꯦꯁꯟ ꯍꯣꯜ ꯃꯅꯨꯡꯗ ꯄꯥꯟꯕ ꯁꯤꯂꯤꯡ ꯐꯦꯟ 6 ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯤꯡ ꯁꯣꯀꯦꯠꯁꯤꯡ ꯑꯃꯁꯨꯡ ꯋꯥꯇꯔ ꯄꯥꯏꯞ ꯁꯣꯂꯔ ꯕꯦꯇꯔꯤ 3 ꯍꯨꯔꯥꯟꯈ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯀꯤꯌꯔꯇꯦꯀꯔ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤ.ꯖꯦ.ꯄꯤ. ꯑꯦꯁ.ꯇꯤ. ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯤꯡꯖꯒꯩ ꯀꯥꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯁꯛꯇꯤ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯊꯧꯅꯥ ꯐꯅ ꯂꯥꯟ ꯍꯧꯈꯤꯕꯤ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯝꯕꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂ꯭ꯌꯨ ꯐꯨꯔꯨꯞ ꯑꯃꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯐ꯭रीडम ꯐꯥꯏꯇꯔꯅꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯑꯦꯝ.ꯌꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯐꯨꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯆꯥꯔꯖꯇ ꯁꯣꯏꯗꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯐꯤꯁꯇ ꯆꯠꯊꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯑꯃꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯍꯩꯔꯣꯏ ꯈꯔꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ ꯅꯦꯁꯅꯦल एंटी गवर्नमेंट की थबक चथबगी चार्जता सुंगसोई सुइदना सब चाबे एक्शन लौखटकनी हाइना मणिपुर की चीफ मिनिस्टर एन बेरेना फोंदोखरे वाफम सिंगसी मणिपुर लेगाना सिंदुना इम्फाल गांधी मेमोरियल हॉल महात्मा गांधी की चामग यांखै कुग हुमदोई सुब मपो कुमोन थोरमदा सरुक याब लाखिबा चीफ मिनिस्टर एन बेरेंदा पाउमी सिंगना हांगबो वहांग अमगी पाखोमदा चीफ मिनिस्टर वाफम मसि फोंदोखिबने चीफ मिनिस्टर मखातना हाय आइखोगी ख्वाइदगी असोइबसि करिनो हाइरबदि ग्रुपिंग नाइनरग थबक तौबसिनी आइखोय अपुनबगी वखलोन अमा सिमगतबगी मुहत्ता कंगलुप खाइदोक्तुना थबक तौरिबा मखै लेबा असि तुंगलोमदा हलखनी स्टेट पुनमक्ता माहिरोई सिंगी लुप सिंग लेबा हाइबसि यामना तंगाइ फदे हाइबा लेंगा आसिना खंगी हंदक कॉलेज सिंगी स्टूडेंट्स यूनियंस के इलेक्शन येथोक्लिबा दसु मफम खरदा नॉमिनेशन पेपर मुनबा मदि शक्ति सिजुनदुना अमना अमदा अकी अखंग थोननब होनरकपा योरकपदगी यामना साउना खतना सैनब थोलकपा तारे हाइदुना तंगाइ फदना इलेक्शन येथोकिबनी अदुबु यामना लेबक थीबदी माहिरोई सिंगी स्कूल की नन
ꯂꯟꯊꯨꯝꯁꯤꯡ ꯊꯨꯒꯥꯏꯌꯟ ꯈꯥꯏꯗꯨꯅ ꯃꯉꯥꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯝꯕꯤ ꯊꯠꯂꯒ ꯇꯝꯊꯤꯅ ꯐꯨꯕꯤ ꯆꯩꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯛꯁꯤ ꯈꯛꯁꯤ ꯈꯪꯂꯛꯇꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕ ꯎꯔꯦ ꯍꯥꯏꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯠꯊꯈꯤꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯈ꯭ꯔꯕꯗꯤ ꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯈꯔ ꯌꯦꯡꯕꯤꯕꯅꯤ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯕ ꯑꯦꯛꯁꯟ ꯐꯥꯎꯕ ꯂꯧꯈꯠꯀꯅꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁ FIR ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯗꯨ ꯅꯠꯇꯅ ꯃꯤꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯄꯤꯌꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯂꯣꯏꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯆꯥꯔꯖꯇ ꯁꯣꯏꯗꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯁꯔꯛꯇ ꯍꯤꯌꯥꯡꯊꯥꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯕ ꯄꯣꯠꯍꯣꯜꯁꯤꯡ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯔꯨꯛꯇ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯃꯁꯤꯡ ꯈꯪꯗꯅ ꯄꯣꯠꯍꯣꯜ ꯀꯌꯥꯃꯔꯨꯝ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯕ ꯑꯗꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯇ ꯅꯠꯇꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯁꯦꯡꯗꯣꯛꯇꯨꯅ ꯍꯌꯦꯡ ꯍꯤꯌꯥꯡꯊꯥꯡ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯀꯣꯛꯇꯅꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯌꯦꯡ ꯍꯤꯌꯥꯡꯊꯥꯡ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯈꯨꯔꯨꯝꯕ ꯕꯣꯔ ꯅꯨꯃꯤꯠꯀꯤ ꯃꯉꯣꯏꯅꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯋꯥꯔ ꯐꯨꯇꯤꯡꯗ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯠꯊꯈꯤꯕꯅꯤ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯌꯦꯡ ꯍꯤꯌꯥꯡꯊꯥꯡ ꯂꯩꯔꯦꯝꯕꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯕ ꯃꯤꯌꯥꯝꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯧꯂꯨꯛꯅ ꯄꯥꯎꯖꯦꯜꯁꯨ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯏꯃꯥꯅ ꯊꯧꯖꯥꯜꯕꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯌꯥꯏꯐꯕ ꯃꯪꯖꯤꯜ ꯊꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯅꯧꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯣꯔꯥꯏꯁꯝ KB ꯗꯦꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯧꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯝ ꯇꯨꯁꯤꯡ ꯁꯦꯡꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯀꯩꯊꯦꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗꯁꯨ MLA KBꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯇꯣꯂꯣꯞ ꯃꯆꯥ ꯃꯆꯥ ꯑꯪꯒꯜꯋꯥꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣ ꯑꯪꯒꯜꯋꯥꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯄꯤꯛꯆꯔꯕꯁꯨ ꯃꯅꯤꯄꯨꯔꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯕꯦꯁ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯗ ꯏꯟꯗꯣꯟ ꯃꯥꯏꯄꯥꯛꯄꯤ ꯅꯤꯡꯁꯤꯡ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯣꯜ ꯃꯥꯏꯄꯥꯛꯄꯤ ꯅꯤꯡꯁꯤꯡ ꯃꯅꯥ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯌꯔꯃꯦꯟ ꯀꯝ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ KS ꯄꯥꯎꯂꯤꯟ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯉꯣꯝ ꯎꯇꯝ ꯁꯤꯌꯔ ꯑꯦꯟड ꯀꯦꯌꯔꯒꯤ ꯐꯥꯎꯟꯗꯔ ꯗꯣꯛꯇꯔ RK ꯂꯦꯅꯤꯟ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯏꯟꯗꯣꯟ ꯃꯥꯏꯄꯥꯛꯄꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗ ꯍꯩ ꯂꯩꯈꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯑꯃꯗꯤ ꯍꯦꯜꯄꯔꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯜ ꯑꯃꯗꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯟꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯣꯏꯅꯅ ꯑꯐꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯍꯥꯟꯅꯒꯤ PM ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13 ꯉꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯁꯦꯕꯥ ꯄꯈꯋꯥꯔꯥ ꯊꯧꯔꯝꯒ ꯂꯣꯏꯅꯅ
Mahatma Gandhi amadi India ki anisuba Prime Minister Lal Bahadur Shastri ki mapokkumon numit ki thoram se Minister N Biren yauna BJP Manipur Pradesh ki office thambal sangle ngasi pangthokre lenga ki maruiba minister sing MLA sing amadi BJP Manipur Pradesh ki maruiba thaumi singna yauna pangthokpa thoram aduda CM Biren lusingduna Mahatma Gandhi amadi Lal Bahadur Shastri ki photo da haikaleka tamduna ikai kumna bodki thoram aduda se Minister N Biren hai ngasigi numit asi yamna maruiba numit amani numit asida Bharat Jati ki mapa Mahatma Gandhi amadi India ki anisuba Prime Minister Lal Bahadur Shastri pokhibani numit asibu Mahatma Gandhi na pamjaramba lunan bigi wakhalun adubu masakhang boina national cleanliness di haina lebak sin mathuna pangthukli amaramda thauramadu Prime Minister Narendra Modi ki mapok numit ki mari leinana numit taraga mangani subna pangthukliba seva pakawara gi thauram ama oina miyamsu seva tawbigi thauram asi pangthokani aikoi khudimang Mahatma Gandhi amadi Lal Bahadur Shastri na pamjaramba wakhalon tung induna satuna ing tapalamdam am ohensi loinana Prime Minister Narendra Modi gi vocal for local asi mapung fana phonasi wakhalon asi buthabak to onthok naba isagi potok sijinadu iromdom lepa leba am ohelasi haina se minister na makata na phungdoki atopa paw amadana mo brown sugar ga corner miyoema AR na fari ngarang Imphal More lambi paringda lona purapa brown sugar gram saniga humpuga mapan ga corner na miyoema Assam Rifles fagat pangamkre Assam Rifles gi phangba pauna hai ngarang numidang wairam pung mari ga minit nifu ga mangarum taba matamda Imphal More lambi gi khudeng thabi ta leiba kunsuba Assam Rifles check post More lomdagi tholakpa silver masugi Maruti Ben registration number MN06LA 1456 asi check tauki maduda winsurup peti manungda sapon cap tarukta haptuna lotuna purama brown sugar gram sani ga humpuga mapan fagat pamki polam sing aduga kona na farba mi adudi Maruti Ben adubu thorak liba More ward number 5 tagi Muhammad Akram Khan sai kunni aduga fogalaba brown sugar sing adugi belu malemi kaithel lupa lak yang kai go humdoi ga point mark from igani fagalaba brown sugar amadi mi edu More police station da makhata ba ain go ba thabalo khonaba ngarang khushina kre hari amaramdana accident sokpadagi jenims ta laikat narakpa masak maming khangdriba mi ema laikidre swadi lambi gi kudang thuiba thawdo amada soktuna porom pataleba jenims hospital laikat narakiba masak khang mangamdriba asokpanu paman laikat na ngamdana laikidre hari poram pat police gi phangma pawgi matung inadi laikidraba mi edu mamang tha September 19 gi numidang pung mapan ga minute kullom taba matamda Imphal East District ki manungsana hapta da leiriba Orange Hotels manakta thokiba lambi gi khudong thiba thawdo amada sokpadagi pukhalaktuna Jenims Hospital laying sathaduna laki adubu masak maming khangdriba nupa aduma ke asokpana maram oiduna ngasi ayuk laikidabani hairi laikidrab nupa adu sahi yankhai digi yankhai ga nga phawgi leng oigani yengbada maitai mali foot 5.6 rom wangi kuchu kulai kusuni masapai thawdo asiga mari lainana police na makatana thijinana bigdama case ma lokhale loinana asibak sang adu post mortem pangthokpaga loinana masak maming khangdokna ba Jenims ki medical sangda thangkhre hairian su pawks na makatana spalakli makasa tharakpo oina kangla pawdu ge topa paw manamo hingbagi punsida laita lairana awaba khangli imung amada amuko na siang amasum selgi mateng pangkhre ngasi oinam mawang turel wang mada leiba oinam manikauba nupa magi hingbagi punsida laita lairana maramoiraga awana khangduna leibigi pawma Facebook ki khuthangda All Manipur United Clubs Organized amuko gi thaumi singna thengnabadagi amuko gi Secretary General Dr. Norendra Thoksomna lusingba team amana mafam adu satuni singkhe mafam adu da awana khangniba lairaba imung am oiramadana tana yumpuriba yumburel adugi khong namasu singduna lairaba misa amoiramki asigumba imung asida amuko na ngamjaba khada ngaibdi sengbek ani loinana siloina angamba khara mating pangkhre amuko na paring naina satharakpa awana tarakpa singda ngamjaba mating pangbagi thauramgi saru am oina ngasigi polam singasi pijabani haidenesu paus na makhatana phongdorakli makasa tarakpa oina ngasi state su goiriba COVID-19 update myamna thamjagi ngasi goiriba positivity rate si 2.4% habring ngasi nona mi ahum COVID-19 na positive oiba thengnare duga ngasi mi ama COVID-19 na positive oiduna laikidre haina claim tawri duga mi samga kunga tare ngasi nona COVID test tokhi loinana ngasi nona COVID-19 na positive oide hariba mi ahum asi amana Imphal East tagini aduga mi ani mana Imphal West tagini haire aduga laikidre hariba mi ama sina Tenopal tagin hanu sunga sigi status update on COVID-19 su makhatana claim tarakli
लोइसलक्पोइना तेंतकना मानब पाउसीदगी हेडलाइन संगदगा थमजरमगे अवाब थेंगनदबा खुनाइना कैदौनुंगदा चौकटपा पुरक्लोय अवाब खंगमिनसी होटनबा कनसी कानदबदा मतम मंगनगुमसी करमस्याम अवाब थेंगनदबा खुनाइना कैदौनुंगदा चौकटपा पुरक्लोय होटनबा कनसी कानदबदा मतम मंगनदना फाइरेंग तुरेंग अंगनदुना सोशल मीडिया रा तौरगा लैबगी मुहूर्ता फील्ड ससी हाइना लंगथबाल केंद्रगी एमएलए करमस्यामना फोंदोखरे वाफम नरेंद्र मोदी की हुमद्राग निथुसुब मपो कुमन थोरंग मरी लेना निमित तराग मंगानी सुबना सथरक्पा सेबा पखवारगी मनुंगसना एमएलए करम श्याम लुसिंगदुना लिलोंग सजिंग पुरैरोंब इको पार्क पंदोकपा गांधी जयंती थोरमदा सिट सिंगदोक्तुना उ चरा क्या थाबगी थोरमदा फोंदोखिबने हाइरि अदो हौजिक ओइनदि म्याम पाउसी मतांग से लुसिंजरगे मसु म्याम पुना नौबा अपडेट ngamiनसी